ꯄꯨꯝꯅꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯍꯛ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯧꯅꯥ ꯐꯅ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯊꯣꯏꯅꯨ꯫ ꯁꯥꯒꯩꯒꯤ ꯃꯤꯅ ꯍꯔꯥꯎꯅꯩ ꯁꯥꯒꯩ ꯑꯗꯨꯗ ꯄꯤꯕꯥ ꯑꯃ ꯐꯪꯂꯛꯄꯗ, ꯑꯗꯨꯒ ꯁꯥꯒꯩ ꯑꯗꯨꯗ ꯅꯤꯡꯉꯣꯜ ꯑꯃ ꯐꯪꯂꯛꯄꯗꯅ ꯅꯤꯡꯗꯣꯜ ꯄꯣꯝꯅꯩ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯊꯝꯂꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯆꯞ ꯂꯦꯞꯇꯨꯅ ꯃꯇꯤꯡ ꯂꯩꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯊꯣꯏꯅꯨꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯤ, "ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯣꯏꯕ? ꯉꯔꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯑꯩ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯄꯥꯟ ꯊꯥꯕꯗꯣ ꯆꯠꯂꯝꯗꯕꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯛꯏꯕꯅꯤ꯫ ꯑꯩꯗꯤ ꯆꯠꯍꯧꯗ꯭ꯔꯦ, ꯏꯃꯥ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ." "ꯅꯠꯇꯦ, ꯀꯃꯥꯏꯅ ꯇꯧꯒꯦ? ꯉꯔꯥꯡ ꯏꯃꯥꯅ ꯍꯥꯏꯕꯗꯁꯨ ꯀꯌꯥ ꯋꯥꯌꯣꯡ ꯆꯥꯅ ꯇꯧꯗꯦ ꯀꯥꯏꯅ ꯍꯥꯏꯐꯦꯠ ꯍꯥꯏ." "ꯇꯧꯗꯦ ꯏꯕꯦꯝꯃ, ꯃꯑꯣꯡ ꯑꯃꯅꯤ꯫ ꯏꯅꯦ ꯁꯣꯔꯣꯖꯤꯅꯤꯁꯤ ꯃꯑꯣꯡ ꯑꯃ ꯏꯃꯥꯟ ꯃꯥꯟꯗꯅ ꯀꯩꯅꯣꯝꯃ ꯇꯧꯏ ꯋꯥꯅꯤꯁꯤ꯫ ꯍꯥꯏꯐꯦꯠ ꯅꯨꯡꯁꯤꯗꯦ ꯀꯩꯅꯣ ꯃꯥꯒꯤ ꯃꯁꯛꯁꯦ꯫ ꯃꯥꯕꯨꯅꯦ ꯑꯩ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯔꯔꯣꯏ." "ꯉꯔꯥꯡ ꯏꯄꯥꯟ ꯊꯥꯕꯒꯤ ꯄꯥꯎꯗꯣ ꯑꯃꯨꯛꯇ ꯇꯝꯃꯨ ꯀꯩꯗꯧꯒꯦ ꯅꯪꯕꯣ?" "ꯍꯣ, ꯑꯃꯨꯛ ꯇꯣꯏꯕꯅꯦ ꯁꯧ ꯂꯥꯎꯔꯤꯕ꯫ ꯑꯔꯥꯛꯄ ꯃꯤꯅꯒ ꯀꯧꯕ ꯀꯥꯏꯁꯤ ꯈꯨꯝꯕꯤ ꯄꯣꯟꯇꯦ꯫ ꯃꯃꯥꯏꯗꯣ ꯍꯨꯠ ꯂꯩꯗꯨꯅ ꯆꯠꯂꯤꯕ." "ꯇꯁꯦꯡꯕꯅꯤ, ꯁꯣꯔꯣꯖꯤꯅꯤ ꯃꯃꯥꯡ ꯊꯛꯀ ꯃꯥꯟꯅꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯏ꯫ ꯃꯁꯨ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡꯗ ꯁꯥꯎꯏ꯫ ꯃꯍꯥꯛꯅ ꯃꯕꯨꯛꯅꯤꯡꯗ ꯁꯥꯎꯖꯕꯗꯨ ꯃꯄꯥ ꯊꯣꯛꯅ ꯎꯠꯊꯣꯔꯛꯏ꯫ ꯏꯄꯥꯟ ꯊꯥꯕ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ꯫ ꯁꯅꯥꯇꯣꯝꯕꯤꯅ, "ꯅꯁꯨ ꯅꯨꯄꯥ ꯑꯃ, ꯅꯁꯨ ꯅꯨꯄꯤ ꯑꯃ, ꯌꯥꯔꯦ ꯀꯩꯅꯣ ꯁꯤ ꯃꯉꯥꯏꯗꯅ." "ꯀꯗꯥꯏꯗꯒꯤ ꯌꯥꯕꯅꯣꯗ, ꯅꯣꯏꯅ ꯈꯪꯗꯕꯅꯦ ꯃꯅꯨꯡꯗ ꯋꯥ ꯌꯥꯝꯅ ꯂꯩꯔꯤ." "ꯍꯩꯃ, ꯁꯤꯕꯨ ꯌꯥꯗ꯭ꯔꯤꯕꯣ ꯍꯥꯏꯁꯤꯕꯣ?" "ꯍꯣ, ꯑꯩꯗꯤ ꯏꯁꯨ ꯅꯨꯄꯥ ꯄꯥꯝꯕꯅꯤ, ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯤꯕ ꯑꯁꯤꯅꯤ." "ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ, ꯅꯆꯥ ꯅꯨꯄꯥ ꯑꯍꯜꯒꯤ ꯅꯁꯨ ꯅꯨꯄꯥ ꯑꯃ ꯍꯥꯟꯅꯅ ꯐꯪꯂꯕ ꯑꯁꯤꯗꯤ." "ꯍꯣ, ꯑꯗꯨ ꯑꯣꯏꯁꯨꯅꯦ ꯑꯩꯗꯤ ꯑꯃꯒ ꯄꯥꯝꯕ, ꯅꯨꯄꯤ ꯑꯣꯏꯅꯒ ꯄꯣꯛꯁꯤꯜꯂꯛꯂꯤ꯫ ꯇꯁꯦꯡꯅ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ." "ꯂꯣꯏꯔꯦꯍꯦ ꯅꯪꯁꯦ, ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯕꯨ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯈꯦꯠꯅꯕ ꯀꯔꯤꯗꯕꯨ ꯂꯩꯔꯤꯕꯒꯦ? ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯅꯨꯄꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤꯅꯁꯨ ꯂꯣꯏꯅ ꯇꯧꯕ ꯉꯝꯂꯕꯅꯤ." "ꯍꯣ, ꯋꯥꯔꯦꯡ ꯁꯩꯔꯦꯡ ꯈꯔꯗ ꯑꯏꯕꯤ ꯀꯕꯤ ꯈꯔꯅ ꯅꯨꯄꯤꯒꯤ ꯃꯒꯨꯜ ꯄꯪꯊꯥꯗ ꯊꯥꯒꯠꯂꯒ ꯅꯨꯄꯥꯒ ꯆꯥꯡꯗꯝꯅꯕ ꯌꯥꯏ ꯀꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯂꯝꯕꯤꯗꯨꯗꯅꯦ ꯈꯖꯤꯛ ꯍꯦꯛ ꯈꯨꯖꯤꯟꯅ ꯆꯪꯂꯨꯕꯗ ꯅꯨꯄా ꯅꯨꯄꯤ ꯑꯅꯤꯒꯤ ꯈꯦꯠꯅꯕ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯛꯀꯅꯤ꯫ ꯅꯨꯄꯤ ꯄꯣꯛꯂꯒ ꯀꯔꯤ ꯀꯥꯟꯅꯅꯤ? ꯍꯌꯦꯡ ꯂꯨꯍꯣꯡꯕꯗ ꯑꯎꯟꯄꯣꯠ ꯎꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯅꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤꯗꯤꯅꯦ ꯅꯨꯄꯤ ꯄꯣꯛꯄ ꯁꯨꯡꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ." ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜ ꯑꯃ ꯁꯣꯔꯣꯖꯤꯅꯤꯒꯤ ꯃꯐꯝꯗ ꯂꯩ꯫ ꯁꯅꯥꯇꯣꯝꯕꯤ ꯁꯣꯔꯣꯖꯤꯅꯤꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯅ ꯉꯥꯡꯅꯤꯡꯗꯦ꯫ ꯃꯃꯥꯏ ꯁꯠ ꯂꯩꯗꯨꯅ ꯃꯆꯤꯜꯗꯨꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯈꯣꯡ ꯊꯥꯡꯏ꯫ "ꯆꯤꯟ ꯀꯥꯏꯁꯦ ꯊꯤꯅꯤꯡꯉꯛꯏꯗ꯫ ꯑꯗꯨ ꯑꯣꯏꯗꯤ ꯀꯩꯗꯧꯕꯒꯤ ꯏꯄꯥꯟ ꯊꯥꯕ ꯂꯥꯛꯑꯣ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯦ? ꯉꯁꯤꯅꯦ ꯑꯁꯤꯗ ꯂꯥꯏꯗ ꯀꯠꯂꯤꯕ ꯂꯐꯣꯏꯁꯦ ꯁꯠ ꯆꯪꯁꯤꯜꯂꯒꯅꯦ ꯆꯕꯦꯠ ꯍꯦꯛ ꯅꯦꯠꯈꯥꯏꯅꯤꯀꯣ꯫ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕꯅꯤꯗ, ꯃꯍꯥꯛ ꯑꯁꯤꯗꯤ ꯅꯨꯄꯤ ꯅꯠꯇꯕꯗꯧꯅ꯫ ꯇꯥꯏꯕꯪ ꯄꯥꯜꯕ ꯑꯁꯤꯕꯨ ꯅꯨꯄꯤ ꯌꯥꯎꯗꯅ ꯁꯦꯝꯕ ꯑꯣꯏꯊꯣꯛꯀꯗ꯭ꯔꯣ? ꯈꯪꯗ꯭ꯔꯦꯗ, ꯃꯈꯣꯏꯒꯨꯝꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯀꯣꯛꯇ ꯁꯟꯊꯤ ꯍꯥꯟꯕ ꯃꯌꯥꯝ ꯑꯁꯤ ꯂꯩꯕꯅꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯍꯤꯡꯕ ꯉꯝꯗ꯭ꯔꯤꯕ ꯐꯪꯗ꯭ꯔꯤꯕ꯫ ꯃꯈꯣꯏꯒꯨꯝꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤꯀꯣ꯫ ꯁꯦꯝꯗꯣꯛꯄꯗ ꯂꯨꯅꯤ꯫ ꯋꯥꯗꯧꯔꯤꯗ." ꯁꯛꯍꯦꯟꯕꯤꯅ ꯋꯥ ꯃꯈꯥ ꯇꯥꯏ꯫ "ꯑꯩ ꯀꯔꯤ ꯃꯉꯣꯟꯗ ꯍꯥꯏꯗꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯑꯌꯦꯡꯂꯒ ꯂꯩꯕꯅꯤ꯫ ꯀꯔꯤꯅꯣ ꯃꯍꯥ ꯑꯃꯅꯤ, ꯃꯃꯥꯏꯗꯨꯕꯨ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇꯕꯨ ꯐꯥꯎꯗꯦꯅꯦ꯫ ꯅꯨꯄꯤꯒꯤ ꯃꯒꯨꯜ ꯃꯥꯅ ꯈꯪꯗꯦꯅꯦ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯕꯒꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯗꯦ꯫ ꯃꯥꯒꯨꯝꯕ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯁꯛꯍꯦꯟꯕꯤ, ꯅꯨꯄꯤ ꯑꯃꯅ ꯇꯧꯕ ꯉꯝꯕꯒꯤ ꯃꯒꯨꯜꯗꯣ ꯑꯩ ꯇꯁꯦꯡꯅ ꯎꯠꯅꯤꯡꯉꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ, ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ, ꯅꯪꯅꯁꯨ ꯍꯦꯟꯗꯣꯛꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯈꯥꯡ ꯀꯟꯕꯗꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨꯗꯤ ꯅꯨꯄꯤꯒꯤ ꯃꯄꯣꯛ ꯀꯕꯤ ꯀꯌꯥꯅ ꯂꯩꯕꯥꯛ ꯂꯩꯒ ꯆꯥꯡꯗꯝꯅꯔꯤꯕꯅꯤꯗꯅ꯫ ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯗꯤ꯫ ꯇꯨꯍꯠꯄꯤꯕ, ꯅꯩꯍꯠꯄꯤꯕ, ꯃꯁꯤꯇꯅ ꯃꯁꯔꯨꯛ ꯑꯣꯏꯗꯨꯅ ꯅꯣꯡꯗꯝꯕꯅ ꯈꯦꯠꯇꯣꯛꯄꯤꯈ꯭ꯔꯕ
ꯅꯨꯡꯉꯥꯏꯕ ꯐꯪꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯣꯏꯅ ꯂꯦꯟꯕ ꯑꯗꯨꯒ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯑꯆꯨꯝꯕꯅꯤ ꯋꯥꯍꯩꯗꯅ ꯍꯥꯏꯕ ꯁꯥꯏ ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯇꯣꯜꯂꯦ ꯍꯥꯏꯗꯅ ꯇꯣꯟꯊꯅ ꯍꯤꯡꯅꯕ ꯊꯕꯛꯇꯤ ꯅꯨꯄꯤ ꯃꯁꯦꯜꯅ ꯑꯗꯨꯝ ꯃꯇꯧꯏꯅꯦ ꯃꯥꯅꯤ ꯅꯨꯄꯤꯇꯅ ꯇꯧꯕꯅꯤ ꯅꯣꯡꯃꯇ ꯃꯀꯨꯕꯣꯛ ꯑꯃꯠꯇꯅ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯐꯠꯇꯦ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯔꯝꯂꯣꯏ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅꯗꯤ ꯑꯍꯦꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯄꯨꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗꯤ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯁꯨꯝꯆꯤꯠ ꯆꯤꯠꯄꯗ ꯃꯇꯣꯜ ꯍꯥꯏꯔꯒ ꯁꯤꯠꯂꯤ ꯁꯨꯃꯥꯏꯅ ꯄꯥꯎꯊꯣꯛꯇꯣꯏꯕ ꯑꯗꯨꯗꯁꯨ ꯅꯠꯇꯦꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯃꯉꯛ ꯁꯝꯗ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯁꯤꯗ ꯆꯥꯗꯅ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅꯕꯨ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯏꯪꯅ ꯂꯦꯝꯅ ꯐꯖꯩ ꯍꯥꯏꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏ ꯃꯁꯥ ꯉꯥꯛꯇꯒ ꯂꯥꯛꯄ ꯎꯔꯕꯗꯤ ꯃꯥꯒ ꯊꯪꯅꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ ꯖꯨꯖꯥ ꯇꯧꯈ꯭ꯔꯅꯤ ꯁꯅꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯞꯂꯛꯇ ꯃꯥꯜꯂꯦ ꯃꯤꯔꯛ ꯇꯤꯜꯂꯒ ꯁꯅꯥ ꯃꯆꯦꯠ ꯑꯃꯠꯇ ꯃꯁꯥꯗ ꯅꯞꯇꯦ ꯏꯀꯥꯏꯗꯕ ꯃꯥꯜꯂꯦ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗꯒꯤꯅꯤ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯉꯤ ꯍꯥꯏꯔꯤꯕꯁꯤ ꯇꯁꯦꯡꯅ ꯑꯩ ꯃꯁꯤ ꯌꯥꯅꯤꯡꯗꯦ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥ ꯄꯤꯁꯛ ꯑꯗꯨꯒ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯕꯗꯗꯤ ꯅꯣꯡꯃꯇꯁꯨ ꯆꯦꯡ ꯈꯨꯌꯥꯝ ꯄꯤꯕꯤꯔꯣꯏ ꯀꯔꯤ ꯂꯩꯇ꯭ꯔꯦ ꯀꯝꯗꯧꯔꯤ ꯍꯥꯏꯕ ꯋꯥꯍꯩ ꯐꯥꯎꯕ ꯍꯪꯕꯤꯔꯣꯏ ꯂꯥꯏꯔꯕꯅ ꯅꯪꯂꯕꯅ ꯄꯠꯇꯠꯂꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯤꯡꯅꯕ ꯂꯝꯕꯤ ꯑꯃ ꯊꯤꯖꯔꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨ ꯇꯧꯔꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯥꯅ ꯂꯨꯅ ꯅꯨꯄꯥ ꯂꯣꯏꯅꯔꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯥꯏꯅꯗꯣꯏꯕ ꯂꯨꯈ꯭ꯔꯦ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯍꯤꯡꯕꯗ ꯌꯥꯝꯅ ꯂꯨꯔꯅꯤ ꯃꯁꯤꯗ ꯑꯩꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯤꯕꯁꯤ ꯑꯗꯨꯒꯁꯨ ꯆꯤꯟꯕꯥꯜ ꯊꯣꯡꯗꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯍꯛꯆꯞ ꯃꯥꯟꯅꯩ ꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯏ ꯂꯦꯞꯀꯅꯤ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩ ꯆꯞ ꯆꯥꯅ ꯂꯦꯞꯀꯅꯤ ꯁꯛꯍꯦꯟꯕꯤꯅ ꯁꯣꯔ ꯈꯔ ꯇꯞꯊꯗꯨꯅ ꯑꯗꯨ ꯊꯣꯏꯅꯣ ꯑꯋꯥꯡꯂꯣꯝꯒꯤ ꯇꯥꯗ ꯄꯨꯛꯆꯥꯎꯒꯤ ꯅꯨꯄꯤ ꯈꯝꯕꯤꯗꯣ ꯈꯪꯉꯤꯅ ꯈꯪꯉꯤ ꯀꯩꯗꯧꯔꯕ ꯍꯣ ꯑꯗꯣ ꯉꯔꯥꯡ ꯆꯦꯟꯈ꯭ꯔꯤ ꯏꯆꯦ ꯈꯝꯕꯤꯕꯣ ꯆꯦꯟꯈ꯭ꯔꯤ ꯋꯥ ꯂꯥꯎꯅ ꯍꯧꯔꯤ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯅꯠꯇꯦ ꯊꯥꯖꯗꯦꯗ ꯇꯥ ꯄꯛꯆꯥꯎꯅ ꯏꯆꯦ ꯈꯝꯕꯤꯕꯨꯗꯤ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯅꯤꯡꯖꯅ ꯇꯧꯕꯗꯥꯏꯅꯦ ꯍꯣ ꯇꯧꯋꯦ ꯏꯆꯦ ꯈꯝꯕꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅ ꯌꯥꯗꯨꯅ ꯑꯃꯠꯇ ꯍꯦꯛ ꯋꯥꯠꯍꯟꯗꯅ ꯁꯅꯥꯗꯒꯤ ꯂꯨꯄꯥꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯈ꯭ꯔꯕ ꯄꯣꯠꯅꯤꯗ ꯑꯗꯨꯒ ꯀꯔꯤ ꯇꯧꯕꯒꯤ ꯃꯥꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯆꯦꯜꯂꯤꯕ ꯀꯅꯥ ꯈꯪꯅꯣ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯁꯨꯝ ꯆꯤꯡꯅꯕ ꯍꯥꯏꯌꯣ ꯍꯥꯏꯔꯒꯅ ꯃꯤꯑꯣꯏꯕ ꯀꯥꯏꯁꯦ ꯑꯍꯦꯟꯕ ꯌꯥꯝꯅ ꯄꯥꯝꯅꯩ ꯑꯍꯦꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯇꯥꯏ ꯏꯁꯥꯒꯤ ꯂꯩꯖꯔꯤꯕ ꯄꯣꯠꯁꯛꯇ ꯄꯦꯟꯊꯣꯛꯄ ꯍꯩꯅꯗꯦ ꯑꯩꯅ ꯄꯥꯎ ꯇꯥꯕꯗ ꯃꯥꯅ ꯍꯧꯖꯤꯛ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯣ ꯏꯅꯥ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯅꯨꯄꯥ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯁ ꯇꯨꯀꯠꯆꯩꯗ ꯂꯥꯏꯃ ꯃꯈꯥ ꯇꯥꯔꯅꯨ ꯌꯥꯔꯦ ꯃꯈꯣꯏꯒꯨꯝꯕ ꯅꯨꯄꯤ ꯑꯁꯤ ꯑꯣꯏ ꯑꯩꯅ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯍꯪꯒꯣꯏꯕ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯣꯏ ꯏꯆꯦ ꯈꯝꯕꯤꯗꯣ ꯃꯆꯥ ꯌꯥꯎꯗꯦ ꯌꯥꯎꯔꯔꯣꯏ ꯍꯥꯏꯅꯁꯨ ꯍꯥꯏ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯨꯄꯤ ꯑꯃꯅꯤꯀꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯩꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯈꯟꯖꯩ ꯑꯗꯨꯒ ꯃꯥꯒꯤ ꯉꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯨꯔꯒ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯍꯩꯅꯔꯛꯇ꯭ꯔꯦ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯏꯖꯠꯄꯨ ꯃꯌꯦꯡ ꯇꯥꯅꯕ ꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯁ ꯑꯩ ꯏ ꯌꯥꯝ ꯀꯥꯏꯗ ꯍꯦꯔꯥ ꯃꯤꯅ ꯃꯋꯥꯃꯨꯛ ꯅꯥꯏꯔꯒ ꯅꯪꯅ ꯁꯤꯗ ꯏ ꯀꯥꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯍꯣ ꯃꯤꯗꯤ ꯆꯦꯟꯈ꯭ꯔꯦ ꯄꯥꯟꯈ꯭ꯔꯦ ꯇꯥ ꯄꯛꯆꯥꯎꯗꯒꯤ ꯍꯦꯟꯕ ꯑꯍꯦꯟꯕ ꯑꯃ ꯐꯪꯈ꯭ꯔꯦ ꯃꯁꯤꯗ ꯊꯣꯏꯅꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯁꯛꯍꯦꯟꯕꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯤꯒꯤ ꯋꯥꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯄꯜꯂꯒ ꯂꯩꯔꯤꯕ ꯑꯁꯤꯕꯣ ꯑꯩ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯕ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯍꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯔꯝ ꯑꯃ ꯂꯩꯕꯒꯤꯅꯤ ꯀꯔꯤ ꯃꯔꯝ ꯂꯩ ꯃꯔꯝ ꯑꯃ ꯍꯥꯏꯌꯨꯗꯅ ꯃꯔꯝꯗꯣ ꯍꯥꯏꯒꯦ ꯀꯩꯗꯧꯔꯒꯦ ꯅꯪꯉꯣꯟꯗ ꯁꯨꯝ ꯋꯥꯈꯜ ꯑꯃ ꯈꯜꯍꯟꯅꯤꯡꯕ ꯀꯔꯤ ꯋꯥꯈꯜ ꯈꯟꯗꯣꯏꯕ ꯑꯩꯗꯤ ꯅꯪ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯀꯩꯅꯣ ꯐꯤꯕꯝ ꯍꯥꯏꯗꯤ ꯑꯩꯕꯨꯗꯤ ꯍꯧꯖꯤꯛ ꯆꯔꯥ ꯍꯦꯜꯂꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯀꯩꯅꯣ ꯍꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯤ ꯑꯩ ꯋꯥꯈꯜꯒ ꯑꯝꯇ ꯇꯥꯗ꯭ꯔꯤ ꯁꯛꯍꯦꯟꯕꯤ ꯅꯪꯅ ꯍꯥꯏꯁꯤ ꯀꯣꯛ ꯃꯌꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯃꯁꯤꯗ ꯁꯛꯍꯦꯟꯕꯤꯅ ꯁꯠ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯃ ꯂꯩ ꯈꯪꯅꯒꯦꯔ ꯍꯥꯏꯕ ꯇꯁ ꯁꯤ ꯑꯣꯏꯗꯤ ꯍꯥꯏꯔꯦꯗꯅ ꯋꯥꯇꯥ ꯑꯁꯤꯗ ꯉꯥꯛꯂꯞꯅ ꯀꯩꯑꯕ ꯀꯌꯥꯔꯛ ꯍꯥꯏꯈꯣ ꯍꯥꯏꯅꯣ ꯑꯩꯕꯣ ꯁꯛꯍꯦꯟꯕꯤ ꯅꯪꯅꯦ ꯋꯥꯆꯣꯏ ꯉꯥꯡꯅꯨꯀꯣ ꯋꯥꯆꯣꯏ ꯅꯠꯇꯤꯌꯦ ꯋꯥꯆꯪꯅꯦ ꯋꯥꯆꯪ ꯀꯌꯥꯝ ꯀꯨꯏꯅ ꯅꯪꯅ ꯃꯥꯒꯤ ꯁꯔꯩꯗ ꯈꯥꯡꯗꯨꯅ ꯂꯩꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯆꯔꯥ ꯀꯌꯥꯔꯛ ꯁꯨꯔꯦ ꯅꯪꯅ ꯍꯦꯜꯂꯛꯏꯕ ꯋꯥꯈꯜ ꯃꯆꯥ ꯑꯃꯗꯤ ꯅꯪꯁꯨ ꯈꯟꯕ ꯌꯥꯏ ꯀꯩꯅꯣ ꯑꯩ ꯅꯨꯄꯤꯅꯤ
ꯅꯨꯄꯤ ꯑꯃꯒꯤ ꯃꯒꯨꯜꯗꯣ ꯉꯥꯛꯀꯤ ꯑꯩ ꯃꯥꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯌꯥꯔꯣꯏ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯩꯕꯨ ꯃꯥꯅ ꯍꯦꯛ ꯏꯀꯥꯏ ꯈꯨꯝꯅꯗ꯭ꯔꯕ ꯑꯩꯁꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯣ ꯆꯞ ꯆꯥꯅ ꯇꯧꯔꯛꯀꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯍꯦꯛ ꯍꯥꯏꯕꯒ ꯁꯨꯃꯥꯡꯗ ꯇꯣꯟꯖꯥꯎꯅ ꯁꯠ ꯂꯦꯞꯇꯨꯅ ꯃꯁꯥꯗꯣ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨ ꯆꯞ ꯂꯦꯞꯄꯤ ꯊꯣꯏꯅꯨ ꯃꯄꯨꯔꯣꯏꯕꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯈꯥꯅ ꯌꯦꯡꯂꯒ ꯀꯔꯤꯒꯤ ꯁꯦꯜꯅꯣ ꯑꯃꯨꯛ ꯂꯩꯇꯦ ꯁꯦꯜꯒ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯑꯩꯕꯣ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯅꯤꯅꯦ ꯍꯣꯏ ꯂꯩꯇꯦ ꯍꯥꯏꯕ ꯂꯩꯇꯕ ꯌꯥꯔꯣꯏꯅꯦ ꯄꯤꯔꯛꯑꯣ ꯀꯗꯥꯏ ꯈꯔ ꯄꯤꯔꯛꯑꯣ ꯌꯥꯔꯦ ꯅꯪꯕ ꯑꯉꯥꯎꯕꯔꯣ ꯉꯥꯎꯒꯦ ꯍꯥꯏꯔꯒꯅꯅꯦ ꯇꯁꯦꯡꯅ ꯑꯣꯏꯅ ꯉꯥꯎꯈ꯭ꯔꯣ ꯃꯗꯨꯅ ꯍꯦꯟꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯕ ꯉꯝꯅꯤꯌꯦ ꯉꯥꯎꯗ ꯉꯥꯎꯈ꯭ꯔꯕꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯞꯊꯥ ꯅꯤꯔꯤꯕ ꯑꯁꯤꯕꯨ ꯅꯤꯔꯔꯣꯏ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯅꯪ ꯊꯥꯖꯤꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯅꯨꯄꯥꯅꯤ ꯀꯜꯂꯦ ꯑꯁꯤꯔꯣ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯗꯧꯅ ꯆꯥꯛ ꯆꯥꯏꯌꯦ ꯅꯨꯄꯤꯕꯨ ꯑꯁꯣꯟꯕꯤꯅꯤ ꯏꯃꯨꯡꯗ ꯌꯨꯝꯗ ꯇꯨꯍꯠꯇꯨꯅ ꯅꯝꯊꯨꯗꯨꯅ ꯊꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯎ ꯃꯗꯨꯅ ꯃꯩꯔꯤ ꯑꯣꯟꯗꯨꯅ ꯆꯥꯛꯊꯦꯛꯂꯛꯄꯗ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅꯄꯨꯟꯁꯤ ꯑꯗꯨꯃꯅꯦ ꯂꯩꯀꯤꯟ ꯆꯥꯔꯒ ꯂꯩꯅꯤ ꯈꯪꯉꯨ ꯃꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯂꯦꯗ ꯑꯩꯉꯣꯟꯗ ꯍꯪꯒꯗꯅ ꯋꯥꯒ ꯉꯥꯡꯂꯗꯅ ꯍꯥꯏꯗꯨꯅ ꯐꯠ ꯆꯪꯁꯤꯜꯂꯒ ꯁꯥꯎꯅꯤ ꯍꯦꯛꯇ ꯃꯈꯨꯠ ꯈꯨꯅꯝꯃꯗꯨꯅ ꯊꯣꯏꯅꯧꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯊꯥꯖꯤꯜꯂꯤ ꯈꯪꯕ꯭ꯔꯥ ꯆꯣꯏꯅꯥ ꯐꯪꯕ꯭ꯔꯥ ꯅꯆꯤꯜ ꯃꯆꯥꯗꯨꯅ ꯆꯕꯦꯡ ꯆꯕꯦꯡ ꯈꯨꯝꯈꯣꯟꯗꯅ ꯊꯣꯏꯅꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯐꯨꯋꯣ ꯑꯩꯕꯨ ꯐꯨꯋꯣ ꯅꯈꯨꯠ ꯄꯦꯟꯅ ꯑꯩꯕꯨ ꯐꯨꯋꯣ ꯍꯥꯠꯀꯦꯁꯨ ꯑꯩꯕꯨ ꯍꯥꯠꯂꯣ ꯅꯪꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯁꯛꯍꯦꯟꯕꯤꯅ ꯍꯧꯒꯠꯇꯨꯅ ꯇꯞꯅ ꯊꯦꯝꯖꯤꯜꯂꯤ ꯌꯥꯔꯤꯁꯤ ꯇꯣꯛꯑꯣꯕ ꯇꯁꯦꯡꯅ ꯊꯣꯏꯅꯨ ꯃꯃꯤꯠꯇꯒꯤ ꯄꯤ ꯁꯤꯟꯊꯒꯦ ꯍꯥꯏꯅ ꯐꯥꯎ ꯇꯧꯔꯛꯏ ꯑꯩ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥꯡꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯕꯨ ꯑꯠꯄ ꯑꯁꯨꯛ ꯊꯃꯣꯏ ꯀꯟꯕ ꯅꯪꯕꯨ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤꯔꯣ ꯑꯩꯁꯤꯕꯨ ꯅꯪꯅ ꯂꯧꯕꯤꯔꯤꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯁꯨꯝꯅ ꯂꯩꯈꯥ ꯇꯥꯅ ꯊꯝꯕꯤꯅꯕ꯭ꯔꯣ ꯇꯣꯟꯖꯥꯎꯅ ꯑꯩ ꯅꯪꯒꯤ ꯋꯥ ꯇꯥꯅꯤꯡꯗꯦꯅꯦ ꯑꯩꯅ ꯁꯦꯜ ꯄꯤꯔꯛꯑꯣ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯁꯛꯍꯦꯟꯕꯤꯅ ꯇꯥ ꯇꯣꯟꯖꯥꯎꯕꯨ ꯃꯤ ꯅꯠꯇꯕ꯭ꯔꯣ ꯈꯖꯤꯛꯇꯁꯨ ꯋꯥꯈꯜ ꯇꯥꯎ ꯀꯩꯗꯧꯒꯦ ꯊꯣꯏꯅꯨꯅ ꯋꯥꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯃꯆꯦꯠ ꯑꯃꯠꯇ ꯅꯪꯅ ꯈꯪꯕꯤꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯐꯤꯖꯦꯠ ꯐꯤꯒꯥꯏꯅ ꯁꯥꯕ ꯂꯩꯇꯦ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯅꯤꯅ ꯅꯪꯒꯤꯁꯦ ꯑꯩꯅ ꯅꯈꯣꯏ ꯅꯨꯄꯤꯕꯨ ꯐꯤꯖꯦꯠ ꯐꯤꯒꯥꯏꯅ ꯁꯥꯕ ꯂꯩꯗꯦꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯈꯣꯏ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯅ ꯈꯨꯂꯤꯡꯕ ꯈꯨꯅꯥꯏꯅꯤ ꯃꯁꯤꯗ ꯅꯨꯄꯥ ꯑꯣꯏꯕ ꯅꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯕ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯟꯕ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯔꯨꯝꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯖꯔꯤ ꯍꯥꯏꯕ ꯑꯁꯤꯅ ꯈꯪꯕꯤꯗꯕ ꯅꯈꯣꯏ ꯁꯣꯏꯗꯅ ꯄꯥꯞꯇꯤ ꯄꯨꯅꯤꯀꯣ ꯃꯁꯤꯅꯤꯅꯦꯍꯦ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯂꯩꯔꯩꯕꯥꯛꯇꯒꯤ ꯂꯥꯏ ꯅꯨꯄꯥ ꯑꯩꯈꯣꯏꯁꯦ ꯆꯥꯝꯃꯒꯤ ꯃꯄꯨ ꯑꯣꯏꯔꯔꯣ ꯍꯥꯏꯗꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯊꯥꯔꯛꯂꯕꯅꯤꯅꯦ ꯃꯁꯤꯒꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯅꯪꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯕ ꯉꯝꯒꯅꯤ ꯑꯁꯨꯛ ꯇꯨꯀꯠꯆꯕ ꯋꯥꯐꯝ ꯑꯃ ꯇꯣꯟꯖꯥꯎꯒꯤ ꯃꯆꯤꯜꯗꯒꯤ ꯄꯜꯂꯛꯄꯗ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯊꯣꯏꯅꯨ ꯃꯊꯃꯣꯏꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯤ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯤ ꯁꯛꯍꯦꯟꯕꯤ ꯑꯁꯤ ꯃꯥꯒ ꯁꯥꯟꯅꯖꯕ ꯃꯇꯥꯔꯣꯏ ꯑꯃꯅꯤ ꯃꯥꯃꯛꯀꯤ ꯃꯐꯝꯗ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯒꯨꯝꯕ ꯇꯨꯀꯠꯆꯕ ꯋꯥ ꯍꯥꯏꯔꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯅ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯁꯠ ꯊꯥꯡꯖꯤꯜꯂꯒ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯅꯪꯒꯤ ꯅꯃꯤꯠꯇ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯑꯁꯣꯡꯕ ꯎꯃꯪ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯆꯠꯈ꯭ꯔꯣ ꯑꯁꯣꯡꯕ ꯎꯃꯪꯗ ꯁꯥꯒꯤ ꯃꯔꯛꯇ ꯇꯤꯟꯗꯨꯅ ꯂꯩꯈ꯭ꯔꯣ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯄꯜꯂꯕ ꯅꯔꯩ ꯑꯗꯣ ꯊꯥꯡꯒꯣꯜ ꯑꯃ ꯄꯥꯏꯗꯨꯅ ꯑꯩꯅ ꯀꯛꯀꯅꯤ ꯇꯣꯟꯖꯥꯎ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯄ ꯑꯃꯗꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯊꯃꯣꯏꯗ ꯇꯥꯁꯣꯟꯅ ꯊꯤꯟꯈ꯭ꯔꯤ ꯃꯤꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯍꯧꯅꯗꯦ ꯈꯟ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯈꯥꯅ ꯌꯦꯡꯂꯒ ꯈꯨꯠꯂꯩ ꯊꯨꯅ ꯊꯣꯏꯅꯨꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯇꯝꯅ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯏꯃꯨꯡ ꯇꯝꯅ ꯆꯤꯡꯁꯤꯟꯈ꯭ꯔꯤ ꯃꯇꯧ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤ ꯋꯥꯗꯦ ꯍꯥꯏꯔꯨꯕ ꯉꯝꯗ ꯃꯊꯃꯣꯏꯗꯨ ꯂꯥꯡꯇꯛꯅꯅ ꯌꯦꯡꯍꯧꯏ ꯂꯣꯟꯁꯤꯟꯈ꯭ꯔꯕ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯇꯥꯔꯛꯏ ꯑꯈꯥꯛ ꯑꯔꯥꯎꯒꯤ ꯈꯣꯟꯖꯦꯜ ꯊꯣꯏꯅꯨꯅ ꯏꯃꯥ ꯀꯅꯥ ꯂꯩꯒꯦ ꯑꯩ ꯃꯃꯨꯛꯇ ꯀꯟꯕꯤꯌꯣ ꯃꯈꯣꯏ ꯇꯥꯇꯣꯟ ꯑꯩ ꯌꯥꯝꯅ ꯅꯥꯔꯦ ꯁꯦꯠꯇꯣꯛꯂꯣ ꯑꯩꯕꯨ ꯃꯃꯨꯛꯇ ꯇꯣꯛꯂꯣ ꯑꯩ ꯂꯥꯜꯂꯦ ꯃꯈꯣꯏ ꯇꯥꯇꯣꯟ
nupi oibigi khangba katbagi mapangal pumnamak puthokduna khangjarakibini thoinu ngasidi mapuroibagi chaiphuda khangba ngamdraba mali kumja kaya thamoinungda khanglakpadu kauthokduna machilduna achum aran khangdraba mapuroibagi maphamda lale haina haijeri masimak mahaki maraibak thibani mapalduda sakhenbi khangpham khangdana le amaromda hainaba le migi matai manau khatnabada yaurunu sanwainabada changlunu haina nakong anidadi thoinuna mapuroibagi chaiphuda khangba ngamdabagi kaptuna lauribadu tari adubu sakhenbi upai lektri madu tana tana magi makong anidu thangdokningda mafam adudagi thangdokpatai lumlaba potlum amani o khongna kappagi khonjal tana nilli maraibak thi thoinu amaromdana mapuroibana atopa nupi ama koiriba nupa nupi ani hak manei haiba wafam asigi mayokta lepliba mahakdo ngasi mapuroibagi chaibul chabada swai hankri lai mahalna mamong nupi sakhenbibu yengtuna hai nangbu kaidauragen he ngasa yomda hanjilakpadagi ungduna dum lei chakna kamdauraba loirabra lai mahal mana adumna haiba wadu mamong nupina tadi chakhomda chak thongduna phamlibani mamong nupina adumna ungduna leiba matau aduda amukkasu hanjinna hairaklammi imau ibema nangbu kaidaurage kari matau nune imau ibema sakhenbi wakhal khangta tari mamai satnon khatuna ima nangbu kaidaurage nasa ngamdabrane nangbu kaidauba yaure kaisu taude ima kaisu taude de haiga ngasai nangna yumda hanjilakpadagini asumna unglaklibasi hayu imada imaubu kaidaurage kari nungaitaba leirabageba ima hayuni sakhenbi kari hainabo hairuni mana wakal asuk nungaitana ungliba asidi ngasai thoinuki oihauba matau adudani mapuroibana thonglon chinduna phubi haubi thoinuna karamba phibamda leiramgani khallubada mahak awaba amadi oi manemda munna yenglaga hai ima nupigi mapokse yamna toliko mamong nupigi wata asida ngakna kaidauragene kanani imauda kari hairaba asuk tonba mapo ima nupi 𝐿𝐭𝐸 ining tamna hingba yadabra phaklang barina khasenba konung amada nupigi punchise loyu haina tamlabrane mari makhong samnadaba wa mayam ama imauna ngangliba asibu karigino ma kari oiramni ma hoji karamba phibamda leiramgani mahak yamna waramgani ko kanabu no imau ibema thoinubuni daima thoinubu kaidoraba mahak kaidauragene maraibak yamna thire mahak mapuroibani hidak ngautuna otpiba madudagi hendoktuna nupi koiba nupi 𝐿𝐭𝐸 karini haina khanbano masigi chainase mahakti khanglibani ko maraibak thizari imautu nungaiba haibado phangtri ibungo tonjao sina wakhal khitta tarabadi phagadabani do tararoi sa olima asuk yamna phattaba ima aido masai makhoida chale ngai hakmaga wari sanare adugadi ta tonjauna prap changlaklaga selfie daba yaroi haina haiba aduda thoinuna leite khumba awai akhum taunaba aduga mana thoinubu phuba imungda pusilaga thonglon chenduna mabu tamthina phuhauri aina khamliba sungamda ai thamoi yam soi kaya ta majuk mapak nai jiboni yengmani kari wakhalbu khanba jano mane hek lauriba nupibu nungsiba ngamdaba mane ma kama yamni helabani 𝐿𝐭𝐸ꯅ haiba wasu mana mawa amata laubidi nupane haiduna tauningba maning tawduna leiba mane ma pap soidana puni koma aina khali seima haujik mado karamba phibamda leiramgani asini phibamdi taramgani haiba thazadri magi mawongdo imaushidi thoina khanjilu thoinudo aina masak munna khangba nupini maringjel khaba nupi amani magi matawaduda aina suima yengba ngamdraduna khara phagadra haina khanduna mabu nauna among nupa amadi yum panaba wa hodoi kari haiba hai adugumba tawnu hayengnya nangsu yauna awa phamda tarakani miyoibagi punchi khongsache lubanin he
ꯑꯃꯨꯛ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡꯗꯣ ꯑꯃꯨꯛ ꯍꯟꯒꯠꯄ ꯌꯥꯔꯣꯏ ꯇꯧꯅꯨꯀꯣ ꯃꯥꯁꯨ ꯃꯥꯒꯤ ꯃꯔꯥꯏꯕꯛꯀꯤꯅꯤ ꯃꯥꯒꯤꯗꯃꯛ ꯅꯛꯅꯔꯨꯕꯒꯤ ꯍꯧꯅꯁꯥ ꯑꯉꯝꯕ ꯃꯇꯦꯡ ꯀꯔꯤꯅꯣ ꯄꯥꯡꯒꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯤ ꯅꯪꯁꯤꯟꯒꯅꯨ ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯂꯨꯕꯅꯤꯅ ꯅꯣꯏꯕꯣ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯕꯗ ꯅꯣꯛꯅ ꯆꯥꯎꯕ ꯇꯥꯏꯕꯪꯁꯤꯅ ꯍꯦꯛꯇ ꯅꯣꯛꯅꯗꯣꯔꯤꯕ ꯆꯨꯝꯕꯗꯤ ꯆꯨꯝꯕ ꯏꯃꯥ ꯑꯗꯨꯗ ꯃꯥꯅ ꯑꯁꯨꯛ ꯋꯥꯅ ꯂꯦꯜꯂꯝꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯪꯅ ꯃꯗꯨ ꯎ ꯍꯥꯏꯗꯦꯅꯦꯍꯦ ꯃꯤꯒꯤ ꯐꯅꯕ ꯈꯟꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯍꯌꯦꯡ ꯇꯨꯡꯗ ꯅꯪ ꯑꯣꯏꯅ ꯍꯨ ꯑꯣꯏꯍꯧꯅꯤ ꯇꯧ ꯏꯕꯨꯡꯉꯣꯅꯒ ꯇꯥꯔꯕꯗꯤꯅꯦ ꯁꯥ ꯂꯥꯟ ꯁꯥꯅꯤ ꯍꯩꯃ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯏꯕꯨꯡꯉꯣ ꯍꯜꯂꯛꯄ ꯃꯥꯜꯂꯤ ꯃꯈꯣꯜ ꯇꯥꯏ ꯋꯥꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯁꯤ ꯐꯔꯦ ꯆꯥꯛ ꯏꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯣ ꯑꯩ ꯑꯃꯨꯛꯇ ꯏꯕꯨꯡꯉꯣꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦ ꯍꯣꯏ ꯏꯃꯥ ꯂꯩꯃꯍꯜ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯛꯍꯦꯟꯕꯤ ꯋꯥꯈꯜ ꯈꯟꯕ ꯇꯣꯛꯏ ꯆꯥꯛꯈꯨꯝꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯉꯁꯤ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯔꯥꯡꯅꯤ ꯀꯔꯤꯕꯨ ꯊꯣꯛꯂꯕ ꯊꯣꯏꯅꯨꯒꯤ ꯄꯨꯟꯁꯤꯗ ꯋꯥꯗꯕ ꯉꯝꯗꯦ ꯋꯥꯔꯤ ꯀꯌꯥ ꯂꯩꯈ꯭ꯔꯤ ꯅꯨꯄꯤꯕꯨ ꯍꯩ ꯂꯩꯒꯨꯝ ꯄꯠꯊꯠꯇꯨꯅ ꯍꯦꯛꯇꯣꯛꯄꯤꯈꯤꯕꯒꯤ ꯋꯥꯔꯤ ꯐꯤꯖꯦꯠ ꯐꯤꯒꯥꯏꯅ ꯁꯥꯕ ꯂꯥꯏꯙꯤꯒꯨꯝ ꯃꯃꯜ ꯀꯔꯤꯁꯨ ꯂꯩꯇꯅ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯈꯤꯕꯒꯤ ꯋꯥꯔꯤ ꯅꯣꯡꯃꯁꯨ ꯇꯥꯈꯤ ꯅꯨꯄꯤ ꯑꯃ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯅꯨꯄꯤꯗꯨ ꯃꯁꯛ ꯈꯪꯉꯤ ꯁꯛꯍꯦꯟꯕꯤꯅ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯂꯩꯀꯥꯏ ꯑꯗꯨꯗ ꯊꯣꯛꯄ ꯋꯥꯔꯤꯅꯤ ꯂꯩꯁꯥꯕꯤ ꯑꯃ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃꯈꯛꯅꯤ ꯃꯤꯑꯣꯏꯕꯅ ꯃꯊꯟꯇ ꯁꯤꯖꯔꯛꯄ ꯍꯥꯏꯕꯁꯤ ꯃꯊꯃꯣꯏꯗ ꯐꯪꯂꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯐꯨꯟꯒꯠꯂꯛꯇꯨꯅ ꯃꯊꯟꯇ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯍꯤꯡꯂꯨꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯈꯟꯗꯨꯅ ꯑꯗꯨꯒꯨꯝꯕ ꯈꯣꯡꯊꯥꯡ ꯂꯧꯈꯤꯕ ꯉꯥꯛꯇꯅꯤ ꯁꯥꯒꯩ ꯇꯤꯟꯅꯔꯨꯗꯕꯅ ꯑꯁꯤꯕ ꯍꯪꯕ ꯆꯠꯂꯨꯗꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯔꯣꯟꯕ ꯑꯣꯏꯅ ꯁꯤꯔꯤꯕ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯑꯃꯗꯤ ꯇꯥꯈꯤ ꯑꯔꯨꯕꯤꯅ ꯍꯥꯏꯈꯤ ꯍꯣ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯕ ꯌꯥꯕ ꯍꯧꯅꯗꯦ ꯅꯣꯡ ꯆꯨꯔꯕꯗꯤ ꯁꯥꯏꯖꯤꯟ ꯆꯣꯠꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯍꯥꯛ ꯁꯤꯔꯦ ꯇꯥꯕꯗ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯩꯁꯨꯅꯦ ꯊꯋꯥꯏ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯑꯔꯣꯟꯕ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯍꯦꯛ ꯇꯥꯕꯗꯒꯤꯗꯤ ꯑꯁ ꯂꯥꯏꯃ ꯇꯤꯟꯕꯤ ꯍꯧꯏꯕꯦꯝꯃ ꯇꯨꯀꯠꯆꯕꯅ ꯏꯆꯤꯜꯁꯤꯅꯒ ꯄꯟꯖꯅꯤꯡꯗꯦꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯊꯥꯕꯂꯩꯒꯤ ꯋꯥꯔꯤꯔꯣ ꯃꯥꯅꯤ ꯀꯩꯅꯣ ꯃꯥꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯊꯥꯕꯂꯩꯒꯤ ꯀꯔꯤ ꯋꯥꯔꯤ ꯍꯣ ꯂꯣꯟꯅ ꯇꯥꯕꯅꯤ ꯃꯥꯅ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯕꯒꯤ ꯋꯥꯔꯤ ꯂꯩꯔꯝꯂꯦꯗꯅ ꯑꯝꯇ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯀꯔꯤ ꯋꯥꯔꯤꯅꯣꯕ ꯃꯥ ꯀꯩꯗꯧꯔꯒꯦꯕ ꯍꯥꯏꯔꯒꯦ ꯑꯗꯣ ꯅꯪ ꯁꯤꯒꯤ ꯋꯥꯁꯤ ꯃꯤꯉꯣꯟꯗ ꯀꯥꯏꯗꯤ ꯑꯩꯅ ꯍꯥꯏꯔꯛꯄꯅꯤ ꯀꯥꯏꯅ ꯆꯤꯟꯊꯣꯛꯄ ꯌꯥꯗꯦꯀꯣ ꯍꯣꯏꯅꯦ ꯍꯥꯏꯔꯣꯕꯁꯤ ꯃꯁꯤꯗ ꯑꯔꯨꯕꯤꯅ ꯈꯣꯟꯖꯦꯜꯗꯨ ꯈꯖꯤꯛ ꯇꯞꯊꯗꯨꯅ ꯍꯥꯏ ꯊꯥꯕꯂꯩꯗꯣ ꯄꯨꯛꯅꯨꯡꯗ ꯑꯉꯥꯡ ꯌꯥꯎꯔꯦꯌꯦ ꯋꯥꯇꯥꯁꯤꯗ ꯁꯛꯍꯦꯟꯕꯤ ꯉꯛꯅ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯩꯔꯣ ꯑꯁꯦꯡꯕꯩꯅꯤ ꯊꯥ ꯑꯃ ꯑꯅꯤ ꯁꯨꯔ ꯃꯥꯜꯂꯦ ꯑꯩꯅ ꯈꯜꯂꯤꯅꯦ ꯃꯈꯣꯏ ꯏꯃꯨꯡꯁꯦ ꯍꯟꯗꯛꯇꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯋꯦ ꯍꯥꯏꯗꯅ ꯑꯗꯒꯤ ꯊꯥꯕꯂꯩꯁꯨ ꯃꯄꯥꯜ ꯊꯣꯛꯄ ꯄꯥꯛꯅ ꯎꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯁꯤꯅ ꯑꯣꯏꯔꯝꯂꯦꯗꯅ ꯉꯝꯃꯤ ꯌꯥꯝꯅ ꯉꯝꯃꯤ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯑꯁ ꯇꯨꯀꯠꯆꯩꯗ ꯁꯤꯒꯨꯝꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯁꯤꯅꯅꯦ ꯅꯥꯀꯣꯡ ꯑꯁꯤ ꯋꯥꯏꯗ꯭ꯔꯤꯜꯂꯄꯣꯠꯅꯤꯗ ꯁꯛꯍꯦꯟꯕꯤ ꯌꯦꯡꯉꯨꯅꯤ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯗ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯃꯌꯥꯝ ꯑꯁꯤ ꯃꯍꯥꯛ ꯅꯨꯄꯤꯅꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯕ ꯀꯔꯤꯝꯇ ꯃꯀꯣꯛ ꯑꯗꯨꯕꯨ ꯈꯟꯊꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯏꯟꯈꯠꯂꯛꯄ ꯍꯥꯏꯕ ꯑꯁꯤꯗꯕꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯉꯝꯅꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯈꯜꯂꯒ ꯇꯤꯟ ꯌꯣꯠꯊꯕ ꯇꯥꯏ ꯐꯥꯖꯤꯟꯕ ꯇꯥꯏ ꯃꯗꯨꯒꯤ ꯏꯍꯨꯜ ꯑꯗꯨꯕꯨ ꯐꯥꯖꯤꯟꯕ ꯉꯝꯗꯕ ꯑꯗꯨꯕꯨꯅꯤ ꯍꯨꯏ ꯑꯉꯥꯎꯕꯤ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏꯇꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯑꯁꯦ ꯊꯣꯛꯍꯟꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯤꯔꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕ ꯑꯣꯏꯔꯦ ꯑꯁꯤꯕ ꯃꯤꯇꯅ ꯃꯥꯡꯖꯔꯦꯗꯅ ꯁꯤꯅꯕ ꯊꯕꯛꯁꯨ ꯃꯥꯅ ꯇꯧꯔꯕꯅꯤꯅ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤꯅꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯀꯥꯟꯗꯗꯤ ꯁꯦꯡꯅ ꯍꯦꯛ ꯑꯣꯏꯕꯤꯕ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯅꯨꯄꯤ ꯈꯛꯇꯗ ꯇꯥꯏꯅꯕꯁꯨ ꯂꯥꯟꯒꯅꯤ ꯅꯨꯄꯥ ꯑꯣꯏꯕ ꯃꯈꯣꯏꯒꯤꯁꯨ ꯑꯆꯧꯕ ꯃꯔꯥꯜ ꯂꯩ ꯑꯆꯨꯝꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯑꯉꯥꯎꯕꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯐꯥꯖꯤꯟꯕ ꯇꯥꯏ ꯁꯤꯗꯅꯤꯅꯦ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯈꯦꯠꯅꯕ ꯍꯥꯏꯔꯤꯕꯁꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯋꯥꯔꯤ ꯑꯃꯅꯤ ꯃꯁꯤꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯉꯟꯇꯥ ꯍꯧꯒꯠꯂꯤ ꯁꯛꯍꯦꯟꯕꯤ ꯊꯕꯛ ꯏꯪꯈꯥꯡ ꯐꯩ ꯃꯥꯒꯤꯗꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯅ ꯂꯨꯅ ꯇꯧꯔꯤ ꯑꯗꯨꯅ ꯌꯥꯝꯅ ꯃꯔꯥꯏꯕꯛ ꯐꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯆꯥ ꯑꯃꯠꯇꯗꯤ ꯌꯥꯎꯗ꯭ꯔꯤ ꯉꯟꯇꯥ ꯍꯧꯗꯨꯅ ꯏꯃꯨꯡꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯇꯧꯁꯤꯜꯂꯤ ꯂꯩꯃꯍꯜꯅ ꯌꯨꯝꯗꯩ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯑꯅꯧ ꯑꯄꯦꯠ ꯊꯤ
ꯆꯥꯎꯕꯤ ꯇꯣꯟꯅ ꯍꯥꯏ ꯁꯤꯗ ꯂꯩꯔꯤꯗꯣ ꯃꯥꯏꯔꯦꯟꯁꯦ ꯁꯤꯃ ꯍꯦꯛꯂꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯃꯕꯨ ꯍꯦꯛꯂꯗꯤ ꯍꯦꯛꯂꯦꯀꯣ ꯄꯥꯜꯂꯤꯕ ꯃꯥꯏꯔꯦꯟ ꯑꯗꯨ ꯍꯦꯛꯏ ꯂꯩ ꯃꯍꯜꯅ ꯐꯖꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯕꯅ ꯂꯣꯏꯅꯅꯤ ꯇꯧꯔꯤꯁꯦ ꯅꯞ ꯅꯞ ꯂꯥꯎꯔꯒ ꯀꯌꯥꯝ ꯍꯥꯎꯒꯦ ꯉꯔꯥꯡ ꯑꯃ ꯊꯣꯡꯂꯒ ꯆꯥꯏꯌꯦ ꯀꯌꯥꯗꯤ ꯍꯥꯎꯏ ꯑꯃꯨꯛ ꯑꯁꯨꯝꯅ ꯂꯩ ꯃꯍꯜꯅ ꯐꯔꯦꯁꯦ ꯃꯥꯏꯔꯦꯟꯁꯦ ꯄꯥꯏꯈ꯭ꯔꯒꯦ ꯑꯩꯁꯦ ꯑꯃꯨꯛꯇ ꯊꯣꯏꯅꯨ ꯍꯣꯏꯗ ꯆꯠꯀꯦ ꯇꯧꯕꯅꯤ ꯆꯠꯄꯤꯔꯨꯒꯦ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯁꯤꯕꯣ ꯃꯈꯣꯏꯗꯕꯣ ꯉꯔꯥꯡ ꯃꯇꯩ ꯃꯅꯥꯎ ꯌꯥꯝꯅ ꯈꯟꯅꯈꯤ ꯃꯥꯜꯂꯤꯅꯦ ꯏꯕꯨꯡꯉꯣ ꯇꯣꯟꯖꯥꯎꯅꯒ ꯋꯥꯈꯜ ꯁꯨꯡꯇꯥ ꯇꯥꯗꯕ ꯑꯁꯤꯗ ꯃꯥ ꯑꯃ ꯑꯣꯏꯔꯔꯣꯏꯗ ꯍꯤꯗꯥꯛ ꯈꯔ ꯊꯛ ꯅꯨꯄꯤ ꯑꯉꯥꯡ ꯈꯔ ꯀꯣꯏ ꯃꯥ ꯑꯃ ꯍꯤꯡꯂꯒ ꯂꯩꯔꯒꯅꯦ ꯃꯥꯂꯦꯝ ꯑꯁꯤ ꯂꯨꯝꯅꯕꯅꯤ ꯍꯤꯡꯕꯗ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯅꯦ ꯃꯤ ꯍꯤꯡꯕꯗ ꯀꯥꯟꯅꯗ꯭ꯔꯕ ꯃꯥ ꯑꯃꯅ ꯃꯤꯒꯤ ꯃꯆꯥꯗꯨꯃꯗꯤ ꯀꯌꯥꯗ ꯋꯥꯍꯜꯂꯦ ꯋꯥꯍꯟꯕ ꯍꯥꯏꯕꯕꯨꯅꯦ ꯊꯣꯏꯅꯨꯒꯤ ꯃꯇꯧꯗꯣ ꯑꯩꯗꯤ ꯇꯁꯦꯡꯅꯕꯨ ꯌꯦꯡꯕ ꯉꯝꯗꯦꯅꯦꯍꯦ ꯈꯥꯡꯕꯗꯤ ꯐꯖꯅ ꯀꯟꯕ ꯖꯥꯠꯅꯤꯀꯣ ꯃꯥ ꯉꯔꯥꯡꯁꯨ ꯃꯥꯕꯨ ꯇꯝꯊꯤꯅ ꯐꯨꯕꯤꯈ꯭ꯔꯦ ꯍꯥꯏꯕ ꯏꯊꯧꯕꯨꯗꯤ ꯅꯠꯇꯦ ꯑꯩꯅ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤꯁꯤ ꯑꯗꯨꯕꯨ ꯍꯦꯛ ꯅꯨꯡꯉꯥꯏꯇꯦꯗꯅ ꯃꯃꯥ ꯊꯥꯔꯩꯃꯗꯣ ꯑꯩꯒ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯇꯤꯟꯅꯔꯝꯂꯤꯕꯅꯤ ꯍꯣꯏ ꯍꯣꯏ ꯆꯠꯊꯣꯛꯎꯔꯣ ꯑꯩꯁꯨ ꯏꯪꯈꯣꯜꯁꯤ ꯈꯔ ꯄꯦꯡꯒꯦ ꯇꯧꯕꯅꯤ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯃꯥꯏꯔꯦꯟꯗꯨ ꯌꯥꯟꯗꯨꯅ ꯊꯣꯛꯏ ꯊꯑꯣꯏꯅ ꯃꯊꯧ ꯑꯃꯃꯛ ꯑꯣꯏꯅ ꯃꯍꯥꯛ ꯆꯠꯂꯤ ꯌꯨꯝꯗꯨꯗ ꯆꯪꯁꯤꯜꯂꯤ ꯏꯆꯤꯛ ꯆꯤꯛꯅ ꯎꯏ ꯈꯔ ꯆꯪꯁꯤꯟꯕꯒ ꯏꯃꯨꯡꯗꯒꯤ ꯇꯣꯟꯖꯥꯎ ꯊꯣꯛꯂꯛꯏ ꯂꯩ ꯃꯍꯜꯅ ꯅꯪ ꯂꯩꯕꯣꯏꯔꯦ ꯏꯅꯦ ꯂꯥꯛꯏꯌꯦ ꯅꯦ ꯅꯪꯕꯨ ꯆꯠꯊꯣꯛꯇ꯭ꯔꯕ꯭ꯔꯣ ꯆꯠꯂꯅꯤ ꯆꯠꯇꯧ ꯏꯄꯥꯜ ꯐꯔꯤꯉꯩ ꯆꯠꯍꯧꯗꯧ ꯅꯠꯇꯦ ꯏꯕꯦꯝꯃ ꯊꯣꯏꯅꯨꯗꯣ ꯃꯋꯥ ꯃꯈꯣꯜ ꯇꯥꯗꯦ ꯂꯩꯇꯕ꯭ꯔꯣ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎꯗꯅ ꯏꯅꯦ ꯂꯥꯛꯏ ꯍꯥꯏ ꯃꯥꯒ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯂꯩꯇꯦ ꯏꯅꯦ ꯂꯩꯇꯦ ꯍꯥꯏꯕ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯕ ꯃꯥꯗꯤ ꯑꯁꯨꯛ ꯉꯟꯅ ꯃꯁꯤꯗ ꯇꯣꯟꯖꯥꯎꯅ ꯁꯠ ꯍꯥꯏꯔꯛꯏ ꯃꯥ ꯆꯦꯟꯈ꯭ꯔꯦ ꯉꯛꯅ ꯂꯩ ꯃꯍꯜꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯦ ꯇꯣꯟꯖꯥꯎ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯐꯨꯕꯗ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯆꯦꯟꯈ꯭ꯔꯤꯕꯔꯣ ꯃꯗꯨ ꯅꯠꯇꯦ ꯏꯅꯦ ꯑꯩꯅ ꯃꯥ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯨꯄꯥ ꯑꯃꯗꯅꯤ ꯀꯔꯤ ꯍꯥꯏꯕ ꯆꯦꯟꯈ꯭ꯔꯦꯕ ꯃꯥꯒꯤ ꯋꯥ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯄꯟꯕꯤꯔꯛꯂꯅꯨ ꯇꯁꯦꯡꯅ ꯂꯩ ꯃꯍꯜ ꯋꯥꯐꯝ ꯑꯁꯤꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯍꯥꯛꯅ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯣꯏꯗꯕ ꯋꯥꯐꯝ ꯑꯃꯅꯤ ꯃꯁꯤ ꯀꯔꯝꯅ ꯊꯥꯖꯔꯨꯅꯤ ꯃꯁꯤꯕꯨ ꯇꯣꯟꯖꯥꯎꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯏꯀꯥꯏꯗꯕꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯑꯩꯕꯨ ꯌꯣꯟꯕ ꯃꯥꯕꯨ ꯍꯦꯛ ꯎꯕ ꯃꯐꯝꯗ ꯃꯥꯕꯨ ꯑꯩꯅ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯌꯦꯡꯉꯨ ꯉꯥꯏꯈꯣ ꯇꯣꯟꯖꯥꯎ ꯋꯥꯁꯤꯕꯨ ꯇꯁꯦꯡꯅ ꯆꯨꯝꯂꯕ꯭ꯔꯅꯦ ꯑꯁꯦꯡꯕꯅꯦ ꯏꯅꯦꯗꯤ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯩꯅ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯁꯦꯡꯂꯦꯗꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯄꯥꯎꯁꯦ ꯀꯔꯤꯅꯣꯅꯦ ꯁꯤꯕꯣ ꯏꯅꯦ ꯋꯥꯈꯜ ꯇꯥꯗ꯭ꯔꯦꯗ ꯍꯥꯏꯔꯒ ꯆꯠꯂꯒꯦ ꯃꯇꯥꯎꯒꯨꯝ ꯃꯃꯥꯏ ꯂꯩꯊꯣꯛꯏ ꯑꯗꯨꯝꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯊꯣꯡꯒꯥꯜꯗꯒꯤ ꯌꯨꯝ ꯇꯝꯅ ꯊꯣꯏꯅꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯇꯨꯡꯗꯅ ꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯂꯛꯏꯕꯗꯨ ꯎꯏ ꯇꯣꯟꯖꯥꯎ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯉꯤ ꯊꯣꯏꯅꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯤ ꯑꯩꯒꯤ ꯌꯨꯝꯅꯤ ꯀꯔꯤꯝꯇ ꯍꯪꯒꯣꯏꯒꯅꯨꯀꯣ ꯅꯨꯄꯥꯗꯨꯁꯨ ꯏꯟꯅꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯇꯣꯟꯖꯥꯎꯅ ꯍꯣꯏ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯄꯒꯤ ꯑꯌꯥꯕ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯄꯤ ꯂꯦꯞꯄꯨ ꯅꯈꯣꯡ ꯈꯣꯡꯀꯥꯞ ꯑꯃꯇ ꯃꯈꯥ ꯇꯥꯅ ꯊꯥꯡꯖꯤꯜꯂꯛꯄ ꯌꯥꯔꯣꯏ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄꯗ ꯅꯪ ꯁꯤꯗꯤ ꯍꯥꯏꯕ ꯈꯪꯉꯨ ꯑꯁꯨꯛ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯁꯤꯗ ꯊꯣꯏꯅꯨꯅ ꯀꯔꯦꯝꯅꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯂꯁꯤ ꯍꯥꯏꯔꯒ ꯃꯈꯣꯡ ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡꯖꯤꯜꯂꯛꯏ ꯂꯩ ꯃꯍꯜꯗꯤ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯑꯃꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯝꯍꯦꯟꯕꯤꯅꯤ ꯈꯟꯈ꯭ꯔꯕ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯟꯖꯥꯎ ꯁꯥꯎꯕꯅ ꯃꯩ ꯍꯧꯗꯨꯅ ꯐꯨꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯅꯥꯛ ꯇꯝꯅ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠ ꯍꯥꯏꯒꯠꯂꯤ ꯃꯗꯨꯗ ꯇꯨꯡꯗꯒꯤ ꯅꯨꯄꯥꯗꯨꯅ ꯇꯣꯟꯖꯥꯎꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯇꯥꯞ ꯐꯥꯏ ꯑꯗꯨꯒ ꯍꯥꯏ ꯅꯪꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯗꯧꯔꯤꯕ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯗꯨ ꯑꯣꯏꯊꯣꯛꯂꯔꯣꯏ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯍꯤꯡꯂꯤꯉꯩ ꯃꯥꯒꯤ ꯇꯨꯃꯨꯝ ꯅꯥꯝꯃ ꯇꯦꯛꯍꯟꯕ ꯉꯝꯒꯗꯕ ꯃꯤ ꯂꯩꯍꯜꯂꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯑꯣꯏꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯥꯡꯒꯣꯜꯗ ꯁꯠ ꯀꯥꯈꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯣꯏꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯄꯨꯔꯣꯏꯕꯗ ꯃꯃꯤꯠꯇꯨꯅ ꯐꯂꯞ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯍꯥꯏꯖꯤꯟꯈ꯭ꯔꯦ ꯇꯣꯟꯖꯥꯎ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕꯅ ꯈꯥ ꯆꯤꯛꯂꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯇꯠꯇꯅ ꯊꯣꯏꯅꯨꯗ ꯋꯥ ꯉꯥꯡꯉꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯀꯔꯝꯕ ꯁꯥꯖꯠꯅꯣ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯅꯪꯅ ꯑꯁꯨꯝ ꯇꯧꯕ ꯅꯪꯅ ꯅꯨꯄꯥ ꯑꯃ ꯊꯤꯒꯦ ꯍꯥꯏꯔꯕꯁꯨ ꯃꯐꯝ ꯑꯃꯗ ꯂꯩꯔꯁꯨ ꯃꯐꯝ ꯑꯁꯦ
ꯂꯝꯆꯠ ꯅꯥꯏꯗꯕꯒꯤ ꯌꯨꯝ ꯅꯠꯇꯦ ꯌꯨꯝ ꯑꯁꯤꯗ ꯑꯩꯒꯤ ꯍꯛꯆꯥꯎꯅ ꯂꯩ ꯀꯅꯥꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯉꯝꯗꯣꯏꯕ ꯑꯩꯅ ꯉꯝꯂꯕꯗꯤ ꯇꯥꯜꯂꯨ ꯅꯔꯤꯜ ꯂꯩꯔꯕꯗꯤ ꯇꯥꯜꯂꯨꯅ ꯁꯥꯎꯅ ꯍꯦꯛꯇ ꯊꯣꯏꯅꯨꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯏꯟꯒꯦ ꯇꯧꯏ ꯃꯁꯤꯗ ꯇꯨꯡꯗꯒꯤ ꯅꯨꯄꯥꯗꯨꯅ ꯇꯣꯟꯖꯥꯎꯗ ꯍꯦꯛꯇ ꯁꯨꯊꯔꯛꯏ ꯇꯣꯟꯖꯥꯎ ꯅꯥꯀꯜꯗ ꯍꯥꯏꯗꯣꯛꯏ ꯅꯨꯄꯥꯗꯨꯅ ꯇꯣꯟꯖꯥꯎꯕꯨ ꯍꯦꯛꯇ ꯐꯨꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯗꯤ ꯍꯥꯏꯅꯩ ꯃꯥꯒꯤ ꯊꯣꯏꯅꯨ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯅꯨꯄꯥ ꯑꯃꯕꯨ ꯍꯦꯛꯇ ꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯂꯩꯃꯤꯟꯅꯕ ꯅꯨꯄꯥ ꯑꯅꯤ ꯂꯣꯟꯕ ꯀꯥꯏꯅ ꯍꯥꯏꯅꯕꯗꯨꯅꯤꯅꯦ ꯀꯔꯤꯗꯕꯨ ꯂꯦꯝꯖꯔꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯣ ꯃꯤꯠ ꯑꯣꯟꯊꯣꯛꯅ ꯅꯥꯏꯗ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ 4-5 ꯁꯨꯖꯤꯜꯂꯛꯂꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯄ ꯍꯧꯅꯗꯦ ꯂꯩꯀꯥꯏ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗ ꯈꯪꯍꯟꯕ ꯐꯩ ꯃꯈꯣꯏꯗ ꯈꯪꯍꯟꯕ ꯐꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯀꯥꯏ ꯑꯁꯤ ꯆꯦꯟꯊꯅꯕꯅꯤ ꯃꯄꯨꯔꯣꯏꯕ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯅꯤꯗ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤꯗ ꯁꯤꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯊꯣꯏꯅꯨꯕꯨ ꯅꯨꯄꯥ ꯑꯅꯤ ꯂꯣꯟꯕꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯄꯤꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯊꯣꯏꯅꯨꯁꯨ ꯇꯥꯏ ꯑꯗꯨꯕు ꯃꯍꯥꯛ ꯁꯥꯎꯔꯨꯗꯦ ꯁꯛꯍꯦꯟꯕꯤꯁꯨ ꯉꯁꯤꯗꯤ ꯆꯞ ꯆꯥꯕ ꯋꯥ ꯑꯃ ꯊꯣꯏꯅꯨꯒ ꯉꯥꯡꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯉꯥꯡꯅꯔꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤꯅ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝ ꯅꯪꯕꯨ ꯅꯔꯨꯀꯣꯛꯇꯨꯅ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯅꯤ ꯍꯥꯏꯔꯤꯕ ꯅꯪꯕꯨ ꯀꯔꯤꯝꯇ ꯋꯥꯈꯜ ꯈꯟꯗ꯭ꯔꯕꯣ ꯑꯉꯝꯕ ꯀꯅꯥꯅꯣ ꯂꯥꯛꯎꯅ ꯃꯁꯝ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯍꯥꯏꯒꯦ ꯃꯊꯧ ꯀꯔꯤ ꯂꯩꯗꯅ ꯃꯁꯤꯗ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯇꯧꯕꯗꯤ ꯍꯧꯅꯗꯦꯗꯅ ꯃꯥꯅ ꯑꯩꯕꯨ ꯁꯥ ꯁꯟ ꯐꯨꯕꯒꯨꯝ ꯐꯨꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇꯅ ꯈꯥꯝꯗꯣꯛꯄꯤꯈ꯭ꯔꯕꯣ ꯊꯣꯏꯅꯣ ꯑꯗꯨꯒꯁꯨ ꯍꯧꯖꯤꯛꯅ ꯋꯥ ꯉꯥꯡꯕ ꯃꯤꯅ ꯍꯥꯏꯅꯔꯤꯕꯁꯤ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯒ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯊꯃꯣꯏ ꯀꯥꯏꯔꯤꯕꯅꯤ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯑꯅꯤꯁꯨꯕ ꯅꯄꯨꯔꯣꯏꯕ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯈꯜꯂꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯩꯕꯨ ꯅꯨꯄꯥ ꯑꯅꯤ ꯂꯣꯟꯕ ꯊꯣꯏꯅꯨ ꯍꯥꯏꯅ ꯍꯥꯏꯅꯕꯤꯕꯗ ꯑꯩ ꯀꯔꯤꯁꯨ ꯁꯥꯎꯔꯣꯏ ꯅꯪ ꯇꯁꯦꯡꯅ ꯉꯥꯎꯔꯤ ꯆꯠꯅꯗꯕ ꯊꯕꯛꯁꯦ ꯅꯪꯅ ꯇꯧꯔꯤꯕꯅꯤꯅꯦ ꯁꯛꯍꯦꯟꯕꯤ ꯅꯨꯄꯥꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯍꯥꯛ ꯀꯅꯥ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯃꯨꯡꯗ ꯈꯣꯟꯖꯦꯜ ꯑꯃ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯉꯛꯅ ꯌꯦꯡꯊꯣꯛꯏ ꯏꯃꯨꯡꯗꯒꯤ ꯃꯄꯥꯜ ꯇꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯇꯣꯟꯖꯥꯎꯕꯨ ꯐꯨꯗꯨꯅ ꯄꯨꯊꯣꯔꯛꯏ ꯃꯁꯤꯒꯤ ꯋꯥꯍꯧꯗꯤ ꯅꯨꯄꯥꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯣꯟꯖꯥꯎꯅ ꯇꯨꯃꯤꯟꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯥꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯕ ꯑꯁꯤꯒꯤꯅꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯊꯥꯖꯤꯟꯕ ꯌꯥꯕ ꯊꯥꯖꯤꯜꯂꯤ ꯐꯨꯕ ꯌꯥꯕ ꯐꯨꯖꯤꯜꯂꯤ ꯇꯣꯟꯖꯥꯎ ꯃꯈꯨꯠ ꯑꯃꯠꯇ ꯍꯦꯛ ꯍꯟꯕ ꯉꯝꯗꯦ ꯃꯇꯧꯗꯨꯗ ꯁꯛꯍꯦꯟꯕꯤꯅ ꯊꯣꯏꯅꯣ ꯅꯪꯕꯨ ꯑꯃꯨꯛꯇ ꯈꯥꯝꯗꯣꯛꯑꯝꯃꯤ ꯁꯤꯟꯅꯕ ꯇꯥꯔꯦ ꯍꯥꯏꯕ ꯑꯃꯨꯛꯇ ꯈꯥꯝꯗꯣꯛꯑꯝꯃꯤ ꯊꯣꯏꯅꯨ ꯈꯥꯝꯂꯨꯗꯦ ꯐꯨꯍꯜꯂꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯐꯨꯍꯜꯂꯤ ꯅꯨꯄꯥ ꯑꯗꯨꯅ ꯇꯣꯟꯖꯥꯎꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯍꯥꯏ ꯑꯁꯨꯝꯅ ꯇꯧꯈꯤꯗ꯭ꯔꯥ ꯑꯁꯨꯝꯅ ꯅꯨꯄꯤꯕꯨ ꯑꯣꯠꯈꯤꯗ꯭ꯔꯥ ꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯈꯤꯗ꯭ꯔꯣ ꯅꯨꯄꯤꯕు ꯁꯅꯄꯣꯠꯂ ꯅꯪꯒꯤ ꯅꯨꯄꯤꯗ ꯑꯁꯤꯒꯨꯝꯕ ꯁꯥꯖꯈꯤꯗ꯭ꯔꯣ ꯅꯇꯨ ꯂꯩꯔꯕ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯀꯣꯏꯈꯤꯗ꯭ꯔꯥ ꯑꯔꯦꯝ ꯑꯄꯥ ꯊꯛꯆꯤꯜꯂꯒ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯑꯣꯠꯈꯤꯗ꯭ꯔꯥ ꯍꯥꯏꯌꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯤ ꯇꯣꯟꯖꯥꯎ ꯅꯨꯄꯥꯗꯨꯅ ꯐꯨꯕꯗ ꯄꯣꯞꯄ ꯌꯥꯕ ꯄꯣꯞꯂꯤ ಚಾವ ಯಾವ ಚಾರಿ ಅನಾ ಚೈನಾ ಅದನ್ನ ಮಹಾ ಖಾಂಬ ngамದ್ರಿ ನಾಬನ ಲೋಯ್ಖ್ರಿ ಖುಮ್ಮ ಹಾಯ್ಬನಿ ಅಮುಕ್ ಹನ್ನ ನಂಗಿ ನುಪಿಬು ಓಲರೊಯ್ ಮಾನಿ ಯಾದಬ ಥಬಕ್ ತೌರೊಡು ಹೈನ ನಂಗ್ ವಾಸೋ ಅದು ನಟ್ರಬದಿ ನಂಗ್ಬು ಹತ್ಕನಿ ಹಾಯ್ದುನ ಹನ್ನ ಹನ್ನ ಫುಜಿಲ್ಲಿ ಕೋನ ಥಂಗ್ದ ತೋಂಜ ಮಥ್ವಾಯ್ ಥಾಬ ತಾರೆ ಹಾಯ್ದುನ ಮಾಗಿ ನುಪಿದ ಯೆಂಗ್ಲಗ ಐ ಲಾನ್ಖ್ರಿ ಐಬ ಅಮುಕ್ತ ngೌಥೊಯ್ನು ಐ ಮತುಂಗ್ದ ನಂಗ್ಬ ಅಮುಕ್ ಹನ್ನ ಫುರರೊಯ್ ಐಗಿ ಥವಾಯ್ ಸಿದದಿ ಕನ್ಬಿಯು ಥೊಯ್ನು ಖುಮ್ದಿ ಮಮಾಯ್ ಹಾಯ್ಫೆಟ್ ಲೈಥೋಕ್ತುನ ಲೈ ꯇꯣꯟꯖꯥꯎꯅ ꯅꯨꯄꯥꯁꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯈꯪꯗꯦ ꯁꯤꯕ ꯀꯤꯕꯅ ꯃꯍꯥꯛ ꯍꯥꯏꯗꯣꯛꯂꯨꯔꯤ ꯁꯛꯍꯦꯟꯕꯤꯅ ꯅꯨꯄꯥꯗꯨꯗ ꯍꯪꯉꯤ ꯅꯍꯥꯛ ꯀꯅꯥꯅꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯇꯥꯛꯂꯛꯏ ꯏꯇꯩꯃ ꯑꯩꯍꯥꯛ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯔꯥꯏꯕꯛ ꯊꯤꯅ ꯍꯤꯡꯂꯕ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯣꯛꯂꯛꯄ ꯌꯥꯋꯣꯜꯂꯣꯏ ꯀꯥꯡꯂꯨꯞ ꯑꯗꯨꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯏꯇꯩꯃ ꯑꯁꯤꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯃꯗ ꯃꯊꯟꯇ ꯁꯤꯖꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡꯂꯝꯕꯗ ꯑꯩꯅ ꯊꯦꯡꯅꯗꯨꯅ ꯀꯟꯈꯤꯕꯅꯤ ꯏꯇꯩꯃꯗꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯇꯥꯗꯕ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯇꯥꯍꯟꯅꯕ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯏꯇꯩꯃ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯔꯕꯁꯨ ꯍꯦꯛ ꯃꯝꯁꯤꯟꯈꯤꯕꯒ ꯑꯩ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤ ꯃꯌꯥꯝꯅ ꯏꯇꯩꯃ ꯑꯁꯤꯗ ꯆꯤꯡꯅꯕ ꯂꯩꯔꯝꯂꯕꯁꯨ ꯏꯇꯩꯃꯅ ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯄꯤꯌꯨ
ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯗ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯩꯈꯣꯏ ꯍꯤꯡꯂꯤ ꯊꯣꯏꯅꯨꯗ ꯌꯦꯡꯗꯨꯅ ꯏꯇꯩꯃ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯤꯒꯅꯨ ꯄꯨꯟꯁꯤꯕꯨ ꯃꯇꯤꯡ ꯂꯩꯅ ꯂꯥꯟꯊꯦꯡꯅꯕꯤꯌꯨ ꯅꯧꯄ꯭ꯋꯥꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯅꯧꯄ꯭ꯋꯥ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯕꯤꯔꯛꯎ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯦ ꯃꯍꯥꯛ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯂꯥꯟꯅ ꯂꯧꯔꯨꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯣꯟꯖꯥꯎꯁꯨ ꯋꯥꯈꯜ ꯄꯨꯡꯇꯥ ꯇꯥꯔꯛꯂꯤ ꯊꯣꯏꯅꯨ ꯃꯄꯨꯔꯣꯏꯕꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗ ꯍꯔꯥꯎꯖꯔꯤ ꯇꯣꯟꯖꯥꯎ ꯐꯪꯂꯤꯕ ꯆꯩꯅꯥꯗꯨ ꯃꯥꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯏ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗꯒꯤ ꯑꯐꯕ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯑꯐꯕ ꯊꯕꯛꯇ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯋꯥꯖꯔꯛꯂꯕꯤ ꯊꯣꯏꯅꯨꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ